Lilong ki thogdok ta ahan ba thigat pagi fanglak pa wafam sing thamlak le. Ningtam paujel gi pawa manang Lilong sing jaw thogdok ki matang da ahan ba thigat pa da phangba samla pa wafam sing miyam da thamlak le. Pawa sina hai January amagi numidang pung 3 ka minute kuntra da thabak chat pa hauke. MD Hasan gi yum hek yaw baga get adu manung lom dagi lolam badage get thinglaga thong hangna ba kauke. Minute manga mu hang da badage marup amana get ka du na changlaga manung lom dagi get hang dok tu na yum da changke. Gypsy manakta marup khara lehoraga khara amana get maya da laike khara amana yum gi akoi bada question ke yum manung changbaga Hasan gi nupi duda magi nupa Hasan hangke magi nupi na makhoi da thabak subagi leiba mayang aduga Lilong bazar da satkhre haibadage marup sing na yum gi ka sing changduna theke matam du da Hasan gi nupi gi phone da call ama tawrakhe mi sing du changlak para hanglakhe Hasan gi nupi na changlak le haibadage marup sing na phone adu muthatlaga paisen khe Hasan kadai da leikhi haina hangkhe yumdugi ani su floor da room ani thong lon silaga leirambadage thong singdugi so Hasan gi nupi da hangbada so puthoro u ya da badage thong ama namduna hangdoklaga yengbada nupa macha ama leiramme nupa macha adu da Hasan hangbada thong lon silaga leiriba ka du da leibani haibadage Hasan gi nupi da hairaga manungdagi thong hangna ba haihankhe kuina hanglaktabadage thong adu da namduna hanglaga changbada Hasan du bathroom da changlaga thong amuk lon sinduna leikhe Cherol sina makha taraduna talak adu da electric post khinglak padage mi mayam ama sangsilaktuna gypsy leiriba lambi da marup singa launnarakhe launnaringa adu da Hasan du bathroom dagi songtharak pada makha da leiba marup singi manakta tarak padage marup singa puthokna bohonaringa da sorokta leiriba miyam duna makuta chai thang paiduna aikoi da masak tang na ba hanglakhe aikoi na PLN ne Hasan du kuki ga manaraga drug lalon bagi matang da wari sana ba lakpada Thonglon sun ki badagi langna bani haibadage makhoi mi ahum mari de wari fajana saba yai makhoi du pusilaga yum manung da changmina duna yengmena khe madugi matung punna thoroklaga lakliba miyam du wari sanaraga problem si loisan si haina ringai mi mayam ama marup sing da onsilakhe talak adu da marup ama nupa ama na ngakthi chaplaga khulai munna bohona rakhe nupa ama na muk atopa marup ama da thangjong na yan ga dogi changsilak badagi nongmaina kapkhe khulai munna bohona khiba miduga thangna yan ge changsilakliba miduga tukhe makha tarakpada mafam marang khangdana nongmai khara kamna rakhe khulai thuna aikoi mafam adudagi handorakhe aikoina tonglakpa gypsy adu miyam dogi makhut chankhe imung adugi ahan ba changbada laukhatpa phone ani mafam aduai da thamlamkhe atopa pot chai amata laurakpa leite haire